Imphal June tang kuntaruk ing sok lising ani ka kunmanga ingen gi nongma panba sogol sen numit ki Nungthilgi Kangla pauda lairiba top headline sing mayam dam tang pathok sarke ahambada assembly na document semdoktuna yelhomi muthat na bo khotnari village chip khanbagi center gi gazette ki warol semdok lamle xcm leibak asida loan mayek leiba furup masing yamde asam phawbada masagi mayek leijade ng utam Imphal Ukrul Lambi Mari 4 lane semnaba Ministry of Road Transport and Highways na approve tawrakle punsida thengnaba khudong thiba sing nathairaga manglomda chatnaba hotnagadabani N Pravin BJP gi MLA singi marakta nakpak tanaba laite Center na anauba lengak semnaba hotnabada sogatminasi ibomsa afaspagi saithiangna iramdamsigi miyam waba yaba ware ramnani back to school gi thoram pangthokre drug ki ipaktagi lapthoktuna tungi mirol kannaba honasi MSF police na siriba maral yumpham yaude aduga mayamsigi marakta important leba court amakhak yauri gola tabi gi wathok aikoina thabak na utholakpa pami aikoina chumba wail pami amju amasung EGM na phongdorakli aduga mathangda koigi leiriba pause asi wail kati nasi June gi tang 13 Nungthilgi chapong wail katida kari headlines leiribagi yengsi village chip khanbagi notification semdok semjin tawre haina wakatkre gazette ta yawbaga hill area committee ga manadre biren Manipur dasu International Day Against Drug Abuse and Illicit Trafficking Day pangthokre politician amadi law enforcing agency fauba illicit trafficking sathava yaure kaisam Pradeep Kumar Gola tabi kuki village haiba ama lenga ki rekorta leiramdre sapamcha kangleipal BJP waroisin puraknaba honabada khongpham soikrabadi yamna khudong thingai oi Sinam pankhaida siriba maral yumpham yaudabani thauna leiragadi assembly muthatlasi ke Megachandra Arambam Lokendrada Lifetime Achievement Award lisingani kunmanga kuchinakre Manipurda mioi tarawumdoi nauna COVID positive oire Kabui Furip ki Yankhong Tambagi culture matam khara leiraga mangkhiba yana leire Iningthau Malia Pampalcha Ningsing Nakre Maraksida important oiba headlines ani kaksu yauri ahambada Manipurgi Aadhaar card paiba Myanmar macha ama drug ka konana fare aduga atopa highlight tawba headline amana June 30 da oina wari sanaragani masigi topic sina headline sina context understand tawba ngamandre kaino haibadu amuk yengminasi Manipur da tangdu leitaba fibam hanjil hannabagi pandamda Ministry of Home Affairs na Manipur gi CSO singa June 13 wari sanagani haina thaurang torambadu yaithoklaga June gi 13 oina wari sanaragani wari sanaba aduda amukko gi mihut singna Manipur da hojik oriba fibam center da mayek singna khangangani hairi masina ngasi wal kati da leiba headline sing ori aduga mathang da leiba nungthilgi chapong sina koi kanglei paki maira hai kanglei paki maira gi ngasigi June gi tang 13 sagosen ingeni noma panba masida evening gi chapong sida yariba headline sing asi ahambada Rahul Gandhi na Prime Minister Adam Labadi Manipur gi irang asi tha ama phadna loisilam gadobani Megachandra
ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ IDPꯁꯤꯡꯒꯤ ꯗꯤꯃꯥꯟ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯕꯗꯤ IDPꯁꯤꯡꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯀꯨꯝꯕꯤꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯗ꯭ꯔꯒꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯇꯥꯏ ꯀꯗꯥ꯫ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯈꯨꯜ ꯀꯌꯥ ꯇꯥꯁꯤꯟꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯊꯤꯒꯠꯄꯤꯅꯕ ꯒꯣꯚꯔꯅꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯑꯦꯟ ꯕꯤꯔꯦꯟ꯫ ꯉꯁꯤꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜ ꯀꯌꯥ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯦ꯫ ꯏꯚꯦꯝ ꯄꯤꯁꯛ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯁꯤꯔꯤꯕ ꯃꯔꯥꯜ ꯑꯔꯥꯟꯕ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ꯫ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLF꯫ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯗꯤꯚꯥꯏꯁꯁꯤꯡ ꯗꯤꯁꯄꯣꯖ ꯇꯧꯅꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯦ꯫ ꯕ꯭ꯔꯖꯀꯨꯃꯥꯔ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯒꯤ ꯁꯔꯨꯛꯇ ꯌꯥꯎꯔꯤꯕ ꯑꯉꯥꯡꯕꯅ ꯍꯥꯏꯂꯥꯏꯠ ꯇꯧꯕ ꯍꯦꯗꯂꯥꯏꯟ ꯑꯁꯤꯅ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯗ꯭ꯔꯒ ꯀꯥꯔꯇꯦꯜ ꯀꯌꯥꯅ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯈꯛꯀꯤ ꯈꯜꯂꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯑꯣꯏꯍꯜꯂꯦ꯫ ꯗꯥꯛꯇꯔ ꯂꯣꯀꯦꯁꯣꯔ꯫ ꯁꯤꯟꯃꯤ ꯀꯔꯃꯆꯥꯔꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯖꯨꯂꯥꯏ 8ꯕꯨ ꯅꯣꯡꯃꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯁꯧꯒꯠꯂꯒꯅꯤ꯫ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯥꯟꯇ꯫ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯉꯁꯤꯒꯤ ꯅꯨꯡꯊꯤꯟꯒꯤ ꯖꯦꯐꯣꯡꯒꯤ ꯑꯣꯏꯕ ꯍꯦꯗꯂꯥꯏꯟꯁꯤꯡꯅꯤ꯫